India amasung USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤ ꯈꯖꯤꯛꯇꯒꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ, ꯍꯟꯗꯣꯛꯅꯕꯗ ꯌꯥꯝꯅ ꯋꯥꯒꯗꯕ ꯐꯤꯚꯝꯁꯤꯡ ꯎꯕ ꯐꯪꯂꯛꯂꯤ꯫ ꯃꯃꯥꯡ ꯊꯥꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ USAꯗ ꯆꯠꯇꯨꯅ ꯇ꯭ꯔꯦꯗ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯒꯗꯕ ꯑꯗꯨꯁꯨ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ USAꯅ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯂꯩꯕ ꯂꯦꯞꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒ꯭ꯂꯣꯕal ꯑꯣꯏꯜ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯔꯞꯁꯟ ꯑꯃ ꯂꯥꯛꯍꯟꯗꯨꯅ USAꯗ ꯐꯥꯎꯕ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯍꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯑꯃ ꯆꯠꯊꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ 25% ꯇꯦꯔꯤꯞ ꯊꯝꯖꯤꯟꯕ ꯃꯇꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯄꯤꯛꯂꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯅꯈꯤꯕꯁꯨ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ US ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯧꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯑꯣꯏꯜ ꯗꯤꯜ ꯑꯆꯧꯕ ꯑꯃ USꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯔꯤꯖꯥꯔꯕꯁꯤꯡ ꯑꯁꯤꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯐꯥꯎꯕ ꯌꯣꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥनी ꯒꯨꯗꯁꯤꯡ ꯑꯃꯦꯔꯤꯀꯥꯗ ꯌꯣꯟꯕꯒꯤꯗꯃꯛꯇ 19% ꯇꯦꯔꯤꯞ ꯊꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯔꯨꯛ ꯊꯨꯡꯂꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯃꯔꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ USAꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ US ꯃꯥꯔꯀꯦꯠ ꯑꯦꯛꯁꯦꯁ ꯇꯧꯕꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛꯇ 25% ꯇꯦꯔꯤꯞ ꯊꯝꯖꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯁꯤ ꯑꯁꯤꯕ ꯏꯀꯣꯅꯣꯃꯤꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯑꯆꯧꯕ ꯂꯈꯩ ꯑꯃ ꯆꯤꯡꯂꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯗꯤꯜꯒꯤ ꯃꯇꯥꯡꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯛꯄ ꯑꯁꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯁꯨꯡ USꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯀꯌꯥꯔꯛ ꯍꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥꯡꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯇ꯭ꯔꯦꯗ ꯇꯣꯛ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯊꯥ ꯖꯨꯂꯥꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁ꯭ꯋꯥꯏꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯑꯁꯤ USAꯗ ꯆꯠꯇꯨꯅ US ꯑꯣꯐꯤꯁꯤꯌꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯟꯗꯛꯀꯤ ꯊꯥ ꯑꯥꯒꯁꯠꯀꯤ ꯑꯣꯏꯕ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ US ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯧꯗꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯂꯛꯄ ꯍꯥꯏꯕꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯁꯤꯜꯂꯛꯂꯕꯅꯤ꯫ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯨꯃꯛ ꯅꯩꯅꯈ꯭ꯔꯦ꯫ USꯒꯤ ꯑꯣꯏꯕ ꯑꯆꯧ ꯑꯆꯧꯕ ꯃꯦꯁꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯐ꯭ꯔꯤꯗ ꯌꯣꯜꯂꯛꯄ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯧꯃꯤꯁꯤꯡꯗ ꯂꯥꯛꯀꯗꯕ ꯆꯩꯊꯦꯡꯁꯤꯡ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯃꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯉꯁꯤꯃꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯪꯒꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗ ꯆꯩꯊꯦꯡ ꯂꯥꯛꯄ ꯈꯛ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯪꯒꯣꯝ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯁꯦꯡꯕ ꯄꯣꯠꯂꯝ ꯑꯃ ꯑꯣꯏꯅ ꯂꯥꯏ ꯇꯤꯟꯅ ꯆꯤꯡꯕꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯀꯜꯆꯔꯒ ꯌꯥꯝꯅ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅꯈꯟꯅꯔꯤꯕ ꯄ꯭ꯔꯗꯛ ꯑꯁꯤ USꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯪꯒꯣꯝ ꯄꯨꯊꯣꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯁꯤ ꯃꯦꯠ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯄꯨꯊꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯅꯆꯤꯡꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯩꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯁꯤ ꯂꯩꯕ ꯂꯦꯞꯈꯤꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯟꯐꯝꯁꯤꯡ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ US ꯁꯦꯡꯁꯟ ꯂꯩꯕꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯌꯥꯝꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯨꯝꯕ ꯆꯩꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯈꯛꯇꯅꯤ ꯐꯣꯡꯅ ꯂꯧꯕ ꯉꯝꯂꯤꯕ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯨꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯖꯨꯃꯔ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯔꯁꯤꯌꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯟꯗꯤꯌꯥꯅ ꯃꯥꯡꯖꯔꯤꯕꯗꯨꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯑꯃ ꯍꯦꯟꯅ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯥꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯄꯥꯏꯞꯂꯥꯏꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕ CPC ꯍꯥꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯊꯤꯡꯖꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫
ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕꯁꯤ USAꯅ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯁꯤꯗ ꯀꯥ ꯍꯦꯟꯕ ꯄ꯭ꯔꯦꯁꯔ ꯇꯧꯁꯤꯟꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯕ ꯂꯦꯞꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯜ ꯃꯥꯔꯀꯦꯠ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯔꯞꯁꯟ ꯑꯃ ꯂꯥꯛꯍꯟꯗꯨꯅ USAꯗ ꯐꯥꯎꯕ ꯏꯟꯐ꯭ꯂꯦꯁꯟ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯐꯤꯌꯔ ꯑꯃꯈꯛꯀꯤ ꯑꯀꯤꯕ ꯑꯗꯨꯅꯤ ꯄꯤꯔꯤꯕꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯃꯊꯧ ꯇꯥꯕꯒꯦ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯅꯁꯨ ꯔꯁꯤꯌꯥ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨ ꯎꯔꯤ꯫ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯄ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯅ ꯀꯩꯗꯧꯅꯨꯡꯗ ꯔꯁꯤꯌꯟ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯂꯩꯕ ꯂꯦꯞꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛꯅ ꯍꯧꯅꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ S. Jaishankar ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯇ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯆꯠꯀꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯁꯤꯌꯥꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯂꯣꯏ, USAꯗꯒꯤꯗꯤ ꯔꯁꯤꯌꯥꯅ ꯍꯦꯟꯅ ꯔꯤꯂꯥꯏꯕꯜ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯀ꯭ꯂꯤꯌꯔ ꯃꯦꯁꯦꯖ ꯑꯣꯏꯅ ꯁꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯦꯛꯋꯥꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯟ F-35 ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯁꯨꯡ ꯔꯁꯤꯌꯟ Su-57 ꯍꯥꯏꯔꯤꯕ ꯖꯦꯠ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯣꯞꯁꯟ ꯑꯣꯏꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ F-35 ꯑꯁꯤ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯁꯤꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯃꯦꯔꯤꯀꯟ F-35 ꯑꯁꯤꯅ ꯔꯁꯤꯌꯟ Su-57ꯗꯒꯤ ꯃꯃꯜ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯅ ꯃꯗꯨ ꯂꯩꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯛ ꯂꯩꯅꯈꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯅꯆꯤꯡꯕ ꯊꯣꯔꯛꯄ ꯃꯇꯝꯗ USꯅ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯀꯤꯜ ꯁ꯭ꯋꯤꯆ ꯑꯃ ꯍꯥꯞꯂꯛꯏ, ꯃꯗꯨꯅ ꯑꯗꯨꯃꯛ ꯃꯊꯧ ꯇꯧꯍꯟꯗꯅ ꯑꯗꯨꯃꯛ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯅꯤꯡꯁꯤꯡ ꯇꯧꯔꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯟꯗꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ USꯀ ꯌꯥꯝꯅ ꯃꯔꯤ ꯆꯦꯠꯈꯤꯕ ꯏꯟꯗꯤꯌꯥꯕꯨ ꯕꯤꯇ꯭ꯔꯦ ꯇꯧꯕꯒꯤ ꯃꯑꯣꯡꯗ USAꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯃ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯇ꯭ꯔꯦꯗ ꯗꯤꯜ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ 25% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯈꯤꯕ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯧꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯜ ꯑꯃ ꯂꯩꯈꯤꯕꯅꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯗꯤꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯔꯤꯖꯥꯔꯚꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯜ ꯂꯧꯊꯣꯛꯇꯨꯅ ꯔꯤꯐꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯐꯥꯎꯕ ꯌꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯗ 19% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯄ ꯈꯛꯇ ꯅꯠꯇꯅ ꯄꯥꯀꯤꯁꯇꯥꯟꯒ USAꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯊꯥꯎ ꯂꯧꯊꯣꯛꯇꯨꯅ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯐꯥꯎꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ USꯒꯤ ꯑꯣꯏꯕ ꯊꯥꯎꯁꯤꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯁꯤꯟꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯟ ꯋꯦꯁ ꯇꯦꯛꯁꯥꯁ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯍꯥꯏꯔꯤꯕ WTI ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤ 1 ꯃꯤꯂꯤꯌꯟ ꯕꯦꯔꯦꯜ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯥꯛꯀꯗꯧꯔꯤꯕ ꯑꯣꯛꯇꯣꯕꯔ ꯑꯁꯤꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ꯫ ꯃꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ US ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯏꯅꯔꯖꯤ ꯁꯦꯛꯇꯔꯒꯤ ꯌꯥꯅꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯑꯣꯏꯜ ꯔꯤꯖꯥꯔꯚꯁꯤꯡꯗꯒꯤ ꯊꯥꯎ ꯂꯧꯊꯣꯛꯇꯨꯅ ꯌꯣꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗꯤ ꯋꯥꯔꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ, ꯊꯕꯛ ꯇꯧꯕ ꯍꯧꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ USꯒꯤ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯧꯔꯛꯄ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯂꯩꯕ ꯃꯊꯪ ꯊꯥꯗꯒꯤ ꯍꯧꯈꯤꯒꯗꯧꯔꯦ꯫